ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯃꯗꯅꯤ ꯅꯣꯡꯆꯥꯏ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯗꯅꯤ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯒ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯃꯤꯇ꯭ꯔꯪꯅ ꯀꯣꯏꯁꯤꯟꯕ ꯂꯩꯕꯥꯛꯅꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯁꯝ ꯑꯗꯨ ꯂꯣꯏꯅ ꯐꯖꯩ ꯂꯪꯅ ꯂꯪꯂꯤꯕ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯍꯣꯡꯗꯣꯛꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯜꯂꯤꯕ ꯃꯁꯝ ꯑꯗꯨꯗ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯑꯃꯠꯇ ꯐꯖꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯅꯝꯕꯅ ꯂꯩꯁꯥꯕꯤ ꯃꯈꯩ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯈꯥꯏꯗꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯑꯗꯨꯝ ꯑꯃ ꯈꯜꯂꯒ ꯂꯨꯍꯣꯡꯂꯝꯃꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯂꯩꯕꯥꯛꯇ ꯆꯪꯅꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯉꯥꯎꯅꯩ ꯃꯁꯝ ꯑꯗꯨ ꯌꯥꯝꯅ ꯅꯥꯜꯂꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯁꯝ ꯑꯃꯨꯕ ꯑꯣꯏꯅ ꯄꯥꯜꯂꯤ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯅ ꯂꯣꯏꯅ ꯄꯥꯟꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯁꯨ ꯍꯪꯕ ꯌꯥꯕꯗꯤ ꯍꯪꯉꯤ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯁꯝ ꯑꯃꯨꯕ ꯑꯣꯏꯕ ꯅꯨꯄꯤꯗꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯈꯥꯕꯅ ꯑꯁ ꯃꯊꯥ ꯁꯥꯏꯅꯦ ꯇꯧꯗꯣꯏꯁꯦ ꯃꯁꯝ ꯑꯃꯨꯕ ꯄꯥꯟꯕ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯁꯤꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯁ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤꯗ ꯃꯥꯏꯕ ꯇꯣꯟꯗꯥꯡꯅꯁꯨ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯛꯏ ꯂꯨꯔꯤꯕꯗꯤ ꯅꯨꯄꯤꯗꯨꯅꯤ ꯏꯅꯤꯡꯊꯧ ꯈꯪꯗꯦ ꯇꯣꯝꯕ ꯅꯪꯅ ꯊꯣꯛꯄ ꯅꯨꯄꯤ ꯑꯃ ꯐꯪꯅꯅꯕ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯔꯛꯑꯣ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯃꯗꯨꯒꯤꯗꯤ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅꯦ ꯑꯩꯅ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯥꯡꯍꯧꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯝ ꯑꯃꯨꯕ ꯄꯥꯟꯕ ꯑꯃꯠꯇ ꯊꯤꯔꯛꯑꯣ ꯃꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯏꯌꯥꯗ ꯌꯥꯔꯦ ꯑꯩꯁꯨ ꯊꯤꯔꯛꯂꯒꯦ ꯅꯪꯁꯨ ꯊꯤꯔꯛꯑꯣ ꯐꯪꯕꯒꯅꯦ ꯀꯣꯅꯨꯡꯗ ꯄꯨꯔꯛꯑꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤꯃꯗꯤ ꯀꯣꯛ ꯑꯃ ꯉꯥꯎꯔꯦ ꯋꯥꯈꯜ ꯆꯣꯏꯔꯦ ꯂꯥꯟ ꯌꯥꯎꯕꯅ ꯊꯋꯥꯏ ꯊꯥꯕꯒꯤ ꯋꯥꯈꯜ ꯋꯥꯕ ꯑꯃ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯏꯅꯤꯡꯊꯧ ꯃꯥꯡꯂꯒꯅ ꯂꯩꯕꯥꯛ ꯃꯥꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯁ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯇꯣꯝꯕꯥ ꯈꯪꯗꯦ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯇꯝꯂꯝꯂꯤꯕꯅꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯕ ꯑꯗꯨꯗ ꯃꯥꯗꯤ ꯃꯁꯝꯗꯣ ꯑꯉꯥꯡꯕ ꯑꯣꯏꯕ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯅꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯤꯔꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯤ ꯁꯅꯥꯇꯣꯟꯅꯤꯗ ꯏꯅꯤꯡꯊꯧꯗꯤ ꯅꯍꯥꯟ ꯃꯈꯩ ꯌꯥꯝꯅ ꯂꯣꯟꯅ ꯈꯟꯖꯔꯝꯂꯤꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯃꯤꯠꯇꯥꯡꯕ ꯑꯣꯏꯔꯝꯂꯦꯗꯅ ꯈꯥꯕ ꯅꯣꯛꯂꯒ ꯅꯨꯡꯁꯤꯔꯦꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯣꯏꯔꯔꯣꯏꯗꯣ ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯀꯅꯥꯒꯅꯣꯕ ꯑꯩꯅ ꯊꯨꯡꯅꯗꯣꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯈ꯭ꯔꯦ ꯑꯣꯏꯕ ꯇꯣꯝꯕꯥ ꯅꯪꯗꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯅꯪꯅ ꯈꯔ ꯐꯅꯅꯕ ꯁꯤꯜꯂꯨꯀꯣ ꯑꯩ ꯉꯁꯤꯗꯤ ꯃꯄꯥꯜꯒ ꯊꯣꯛꯂꯔꯣꯏ ꯅꯪꯅ ꯈꯔ ꯊꯤꯔꯨꯔꯣ ꯌꯥꯏ ꯀꯥꯁꯤꯗ ꯐꯝꯗꯅ ꯂꯩꯔꯒꯦ ꯀꯥꯁꯤꯗ ꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯏꯅꯤꯡꯊꯧ ꯋꯥꯈꯜ ꯐꯛꯆꯤꯟꯅꯕꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯀꯣꯜꯗ ꯀꯣꯏꯕꯤꯔꯨꯆꯣ ꯑꯗꯨꯒ ꯋꯥꯈꯜ ꯁꯥꯟꯇꯤꯗ ꯂꯩꯕꯤꯌꯨ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯣꯏ ꯇꯣꯝꯕ ꯑꯗꯨꯅ ꯈꯔ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯂꯩꯀꯣꯜꯗ ꯉꯥꯏꯍꯥꯛꯇ ꯋꯥꯈꯜ ꯏꯪꯊꯍꯜꯂꯨꯈꯤꯒꯦ ꯅꯪꯁꯨ ꯆꯠꯊꯣꯛꯂꯨꯔꯣ ꯀꯥꯎꯅꯨꯀꯣ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯔꯛꯑꯣ ꯃꯧꯗꯤ ꯅꯠꯇꯦꯀꯣ ꯂꯩꯁꯥꯕꯤꯅꯤ ꯇꯣꯝꯕ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯐꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯑꯗꯣ ꯏꯅꯤꯡꯊꯧ ꯑꯩꯅ ꯐꯪꯂꯛꯄ ꯅꯨꯄꯤꯗꯣ ꯃꯁꯝ ꯑꯃꯨꯕ ꯑꯣꯏꯔꯦꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯇꯣꯝꯕꯥ ꯑꯉꯥꯎꯕꯤ ꯑꯣꯏꯒꯦꯔꯥ ꯁꯛꯊꯤꯕꯤ ꯑꯣꯏꯒꯦꯔꯥ ꯄꯨꯔꯛꯑꯣ ꯏꯌꯥꯗ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯇꯣꯝꯕꯁꯨ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯈꯥꯕꯁꯨ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯑꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯁꯤꯕꯣ ꯇꯟꯖꯔꯦꯗꯀꯣ ꯑꯩꯗꯤ ꯃꯤꯠꯅ ꯌꯦꯡꯕꯗ ꯀꯤꯕ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯁꯦꯜꯒ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯁꯅꯥꯇꯣꯟ ꯃꯇꯣꯝꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯣꯛꯂꯒ ꯎꯪꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯥꯕ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯕ ꯉꯝꯗꯅ ꯂꯦꯞꯇꯅ ꯆꯣꯡꯂꯛꯂꯝꯃꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯕ ꯃꯤꯅꯣꯛ ꯑꯗꯨ ꯊꯃꯣꯏꯕꯨ ꯌꯥꯝꯅ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯐꯪꯂꯔꯣꯏꯀꯣ ꯑꯩꯅ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯅꯪꯕꯨ ꯈꯟꯖꯔꯛꯄ ꯅꯨꯡꯁꯤꯖꯔꯛꯄ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯇꯝꯂꯝꯕ ꯇꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯅꯤꯗ ꯈꯥꯕ ꯑꯗꯨꯝ ꯌꯦꯡꯉꯤ ꯁꯅꯥꯇꯣꯟ ꯁꯨꯝ ꯎꯪꯗꯨꯅ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯂꯩꯀꯣꯜ ꯃꯔꯛꯇꯒꯤ ꯍꯨꯏ ꯑꯃ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯆꯦꯟꯕꯗ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯥꯕ ꯄꯥꯈꯠꯂꯗꯨꯅ ꯍꯨꯏ ꯑꯗꯨ ꯍꯥꯟꯅ तान्थोꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯔꯦꯜꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯅꯥꯇꯣꯟꯕꯨ ꯎꯕꯗ ꯄꯨꯡꯉꯛ-ꯉꯛꯂꯦ ꯃꯔꯝꯗꯤ ꯁꯅꯥꯇꯣꯟꯅ ꯅꯍꯥꯟꯃꯈꯩ ꯄꯥꯜꯂꯤꯕ ꯃꯁꯝ ꯑꯉꯥꯡꯕ ꯑꯗꯨ ꯑꯍꯥꯞꯄ ꯑꯣꯏꯔꯝꯂꯦ
masagi amuba masam palami. Turelda magi ahapa masam adu tautharagle. Sanatondi ikaibaga mipaibaga na loire nahan makai ningthaugi mafamda namthak tawrambagi chairak phangani khallubada madi mapi taba hauraklammi. Adubu ningthau adudi sumsum nokthораgle wakhalda khalei. Hey Ishwar, nangse othokna nungsikredako. Aina haijabasi tadi tabirabajani. Ainasu yamna pamjaraba, yamnasu nungsijaraba. Yare, masi oine hekta namdana aina pharagi. Khaba, ngasidagi nangi awaba loina kokle haina khalloko. Ningthaudu mathanda wakhal khanna khana nokthораklami mataw aduda Sanatondi yamna ngai. Mabu chairak piramdaigi penbadagi noklibani haina khalli. Khabana makut adu tingthoraklaga kakhala o hairami. Sanaton ningthau adugi makut adu pairaduna kakhalai. Iningthau, aibu chairak pibiganu. Aigi wari sing ase loina lithokjage. Lebak asida lairiba nupa sing amadi miyoi singse masam angangba khaktana khoidane. Thabak amada thirabasu masam angangba khaktada khali. Aidi lairabagi machani. Imagi anabagi sel tandaba yadabanina. Ai masigi phibam ase laukibani. Aibu warobiganu. Haujikti isana isagi iralsu khangjari. Ai ko nungase thadoktuna ai chacharage. Ngai ko Sanaton. Ai saudini. Kaigi saudoino. Aina thirukliba nupi se masam amuba oiba nupi ni. Maibi amana aibu masam amuba oiba nupi amaga handaki tha ase luhongdrabadi. Aihak soidana sigane haina haire. Maram aduna aina thirakpani. Masigi mathak asida aina nangbu lona nungsijarapsu kuirabani. Nangbu migi oikigadra aigi thamoi kaihaugadra haina khanbadasu yamna wajaki. Ngasidi isorna chanbiba haibadu thokle. Karino hairisibu iningthau. Aidi iningthauga luhongbada yamna itik ipa chajade. Aduga solabi imado matomta yumda thamlambasu aidi pamjade. Punsigi oina yum palaroi hainasu aidi lepjari. Nungsi nungolgi wakhalsu aidi leijade. Nangi imagi damakta nangna karigi warugani. Aigi ko nungasida punna leiminaraga loiredana. Nangdi aina luhongdaba yadabani. Aina mangjarakpa manglanse nangna kahenbigano. Sanaton kaisu khumde. Lao chalase. Makoi ani do ko nungtamna lagle. Yare, nangi thabakdo tawjaruro. Hayengdi ahalaman tharagi. Sanaton makok ado haifet nomlaga chatkre ngayaki matungda tomba nupi ama puraga lai. Iningthau, iningthau. Iningthau gi ningwa thonglabani. Masam amuba panba nupi do sida laire. Nupi ado noglai. Ningthau khaba khangpre khangi. Khaba tomba gi makut ado paiduna maki kada pushilli. Tomba, nupi se yamtuna puthokro. Ai wan thadurimi. Noglakpada khangbu khangimi. Iningthaubu masak thiba phajaba thiganu. Aphangba ma hekta pharaga puro haikidaini. Hojikti yare haba. Nupi do laire haba. Kanano haisibo. Khaba nokmi Sanaton makhoi ani wari do tamlai. Tomba noklaga haire. Iningthau gi wari sidi nairi he. Sanaton na isingda tasalamdrabadi iningthau aina purakko nupi siga adum luhongdoineba. Mapu manane aibu khudong thibadagi kanbirabani. Tomba nupi se thuna puthokro. Amuk wari samdarakpa tare. Ai kok amuk chaklani. Phani ningthau. Tomba mapanda thorai nupi aduda yenglaga. Chalase kabogli. Kaigino haisiba. Ai luhongbini hairaga chalase haisibu kaigino. Tomba makok adu hotlaga. Iningthaudo nupi machelaga leirameba. Aduna yaroi chalhorasi. As ontokna sauningkhreda idea. Asuk harauna laklaga pungkai ka heli. Mana nupi chele. Ado aisu chinsin bayaidana. Ningthaudi nupi ani lolasu kaide. Tomba wakhalda khali. Masigi nupi se wayamna ngangadawrida. Tomba nupi adugi makhuda do pairaga. Kanarwe lao chalorasi minangbo oiraroi. Tomba na namduna nupi adu puthokre. Mathangi numitadi ningthau aduna Sanatongi mayumda miyoi khara thare aduga luhongbagi wasu khanare. Pangkui kuidana numit homnida makhoi ani du luhongre. Madugi matung makhoi ani gi machanupi ama phangjarami. Amukta phaibok oinu pokpani. Laibok phaba amasung laibok thiba haibaduni. Machanupi ahal Rajkumari thadoidi masamado hangam mapal machu oirami. Yamna phajai. Mina yamna ngaunai. Aduga atombi sana adudi poklakpada masam amata yaudana poklaklami. Mataw aduda ningthau amadi maharani du yamna ngaklami. Mathasu yamna sarami. Machadi machani haibabu ningthau ama oina miyam mamangda karamna puthokani amadi machin manaw ani sigi marakta
ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯅꯨꯄꯤ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯥꯁꯨ ꯏꯆꯥꯅꯤ, ꯄꯤꯛꯂꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤꯗꯅ, ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯃꯥꯒꯤ ꯁꯝꯁꯦ ꯍꯧꯖꯔꯛꯀꯅꯤꯗ, ꯑꯩꯈꯣꯏ ꯉꯥꯏꯔꯁꯤ꯫ ꯍꯣꯏ ꯍꯣꯏ ꯅꯨꯄꯤ꯫ ꯑꯁꯨꯝꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯆꯍꯤ 5 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥ ꯃꯁꯝ ꯑꯃꯠꯇ ꯍꯧꯔꯛꯇꯦ꯫ ꯃꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯌꯦꯡꯂꯦ, ꯃꯈꯣꯏꯁꯨ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯦ ꯍꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯃꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯥꯒꯤ ꯃꯆꯦ ꯊꯥꯗꯣꯏ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯥꯗꯤ ꯁꯅꯥꯒꯤ ꯃꯁꯝ ꯍꯧꯕ ꯍꯧꯗꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯈꯟꯗꯨꯅ, ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯁꯥꯟꯅꯅꯕ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯅꯥ, ꯇꯨ, ꯑꯁꯤꯗꯒꯤ ꯎꯆꯦꯛꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯐꯖꯩꯌꯦ꯫ ꯑꯗꯣ ꯎꯆꯦꯛꯁꯤꯡꯁꯦ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯁꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯃꯣꯏꯕꯨ ꯃꯌꯨꯝꯒ ꯂꯩꯇꯖꯥꯠꯂꯣ? ꯊꯥꯗꯣꯏꯗꯤ ꯇꯣꯏꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ, ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯂꯤꯕꯤꯕꯅ ꯃꯥꯗꯤ ꯃꯌꯥꯝ ꯑꯃ ꯈꯪꯏ, ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯗꯨꯕꯨꯔꯣ, ꯎꯆꯦꯛꯁꯤꯡꯗꯤꯅꯦ ꯑꯩꯈꯣꯏꯒꯨꯝꯕ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ, ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯎꯆꯦꯛꯇꯧꯅ ꯄꯥꯏꯔꯒ ꯆꯠꯅꯤꯡꯉꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ? ꯃꯗꯨꯗꯤ ꯌꯥꯗꯦ꯫ ꯎꯆꯦꯛ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯍꯤꯡꯕꯁꯤꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯌꯦ꯫ ꯐꯠꯇꯕ ꯁꯥꯗꯥꯟꯕꯁꯤꯡꯗꯤꯅꯦ ꯎꯆꯦꯛꯁꯤꯡꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯅꯔꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅꯤꯡꯗ꯭ꯔꯦꯕꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯍꯤ ꯈꯔꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯞꯊꯣꯛꯅꯔꯛꯂꯦ꯫ ꯊꯥꯗꯣꯏ ꯑꯃꯨꯛ ꯍꯟꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗ꯭ꯔꯦ, ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯃꯃꯥ ꯑꯅꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯂꯩꯔꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ, ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯅꯪꯕꯨ ꯀꯧꯔꯤꯌꯦ, ꯂꯥꯛꯑꯣ ꯍꯥꯏꯔꯛꯏꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯁꯅꯥꯗꯤ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯦ꯫ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯂꯣꯟꯅ ꯏꯟꯅꯔꯛꯇꯨꯅ ꯂꯥꯞꯅ ꯃꯈꯣꯏꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯤ ꯈꯪꯗꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯑꯩꯁꯤꯕꯨ ꯃꯤꯇꯣꯞꯂꯣ? ꯑꯌꯣꯛꯄ ꯃꯆꯥꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯈꯣꯏꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇꯁꯨ ꯀꯧꯕꯤꯗꯕ, ꯉꯥꯡꯕꯤꯗꯕ? ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ꯫ ꯑꯩ ꯅꯈꯣꯏꯕꯨ ꯌꯥꯝ ꯋꯥꯔꯧ, ꯑꯩꯒꯤ ꯁꯝꯁꯤꯒꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯦ? ꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯍꯥꯟ ꯃꯈꯩ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯕ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯒ ꯀꯞꯂꯛꯏ꯫ ꯍꯦ ꯁꯛꯊꯤꯕꯤ, ꯅꯪꯗꯤ ꯀꯞꯆꯧ, ꯅꯪꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯅꯪꯒꯤ ꯁꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯅꯣꯛꯅꯔꯤꯕꯁꯦ, ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯒꯗꯕꯅꯣ, ꯋꯥꯈꯤꯒꯗꯕꯅꯣ? ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯑꯑꯣꯟꯕ ꯁꯛꯇꯝ ꯑꯁꯤ ꯎꯍꯟꯒꯅꯤ꯫ ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯣꯏ꯫ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥ ꯃꯥꯒꯤ ꯃꯅꯥꯏ ꯑꯃ ꯀꯧꯔꯛꯂꯒ, ꯆꯠꯂꯣ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯁꯤꯡꯕ ꯃꯥꯏꯕ ꯃꯥꯏꯕꯤ, ꯍꯤꯡꯆꯥꯕꯤ, ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯍꯩꯕꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯧꯔꯨꯆꯣ꯫ ꯑꯩꯒꯤ ꯁꯝ ꯑꯁꯦ ꯍꯧꯍꯟꯗꯕ ꯁꯪꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯝꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯤ, ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯀꯔꯤꯒꯤ ꯍꯪꯗꯣꯏꯅꯣ? ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯦ, ꯃꯆꯥꯕꯨ ꯐꯤꯕꯝ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄ ꯉꯝꯕ ꯃꯤꯁꯛꯅꯤ꯫ ꯅꯨꯡꯁꯤꯗꯦ, ꯑꯩ ꯃꯈꯣꯏ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯦ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯄꯨꯔꯛꯀꯗꯕꯅꯦ꯫ ꯃꯅꯥꯏꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯕ ꯉꯝꯗ꯭ꯔꯦ, ꯃꯥꯒꯤ ꯃꯆꯤꯡ ꯑꯗꯨꯗ ꯀꯤꯕꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯌꯥꯊꯪꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯌꯥꯝꯅ ꯍꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯧꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯤ ꯃꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯉꯝꯗꯤ ꯉꯝꯕ ꯌꯥꯕꯅꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗ꯭ꯔꯤꯉꯩ ꯍꯤꯗꯥꯛ ꯑꯃꯈꯛ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯅ ꯄꯦꯟꯗꯕꯒ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯇꯧꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯗꯨ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯉꯛꯏ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯃꯥꯏꯕꯤꯁꯦ ꯂꯧꯊꯣꯛꯎ ꯂꯥꯎ꯫ ꯃꯥꯏꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯅꯪꯒꯤ ꯁꯝꯗꯣ ꯍꯧꯍꯟꯕ ꯉꯝꯒꯅꯤ, ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯒꯅꯨ꯫ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯊꯨꯅ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯈꯣꯏꯗꯤꯅꯦ
ꯑꯩꯅ ꯊꯕꯛ ꯑꯃ ꯍꯥꯏꯔꯕꯗꯤ ꯃꯥꯏ ꯑꯃꯠꯇ ꯄꯥꯛꯂꯔꯣꯏꯗꯕꯅꯤ ꯃꯁꯛ ꯐꯖꯕꯤ ꯊꯥꯗꯣꯏꯅ ꯍꯥꯏꯔꯗꯤ ꯅꯈꯣꯏꯗꯤ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯁꯤꯟꯒꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯖꯕꯤꯅꯤ ꯃꯅꯥꯏ ꯑꯃꯅ ꯅꯨꯡꯉꯥꯏꯇꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯕ ꯂꯩꯇꯦ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯤꯖꯔꯛꯀꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯥꯏꯕꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕꯁꯦ ꯌꯥꯔꯦ ꯅꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯣ ꯑꯩꯗꯤ ꯀꯥꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯀꯅꯥꯗꯒꯤꯁꯨ ꯃꯇꯦꯡ ꯅꯤꯔꯔꯣꯏ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯁꯅꯥ ꯅꯨꯡꯉꯥꯏꯇꯕꯒ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅ ꯄꯨꯝꯊꯟ ꯊꯜꯂꯦ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯤꯒꯁꯨ ꯃꯥꯟꯅꯔꯒ ꯄꯣꯛꯇꯕ ꯏꯄꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯌꯥꯝꯅ ꯂꯣꯏꯅ ꯏꯟꯊꯣꯛꯄꯤꯕ ꯑꯩ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯄꯣꯛꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯁꯅꯥꯅ ꯁꯨꯝ ꯁꯥꯎꯅ ꯐꯝꯂꯤꯉꯩ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯊꯥꯗꯣꯏ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤꯕꯁꯦ ꯅꯪꯒꯤ ꯀꯔꯤ ꯍꯛꯅꯣ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯩꯅ ꯎꯅꯤꯡꯗꯦ ꯈꯪꯉꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁꯅꯥ ꯅꯪ ꯁꯥꯎꯈꯤꯅꯨ ꯇꯞꯊꯧ ꯍꯌꯦꯡꯗꯒꯤꯗꯤ ꯃꯍꯩ ꯇꯝꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯨꯔꯛꯄꯅꯤ ꯅꯪꯅ ꯃꯍꯩ ꯇꯝꯕ ꯌꯥꯝꯅ ꯆꯠꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒꯅꯤ ꯁꯤ ꯂꯧꯁꯤꯜꯂꯨ ꯁꯅꯥ ꯎꯄꯨꯗꯨ ꯄꯥꯏꯔꯒ ꯍꯥꯡꯇꯣꯛꯏ ꯊꯥꯗꯣꯏꯗꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨ ꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯣ ꯊꯥꯗꯣꯏ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯣꯛꯅꯔꯤꯕ꯭ꯔꯥ ꯍꯥ ꯅꯪꯅ ꯐꯖꯕ ꯁꯝ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯝ ꯍꯥꯞꯅꯕꯁꯦ ꯑꯩꯒꯤ ꯄꯨꯔꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤ ꯀꯔꯤ ꯍꯛꯅꯣ ꯌꯥꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯠꯇꯦ ꯁꯅꯥ ꯂꯥꯟꯅ ꯈꯟꯈꯤꯅꯨ ꯁꯤ ꯍꯥꯞꯂꯒ ꯅꯪꯁꯨ ꯈꯔ ꯍꯔꯥꯎꯖꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯖꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯑꯩꯗꯤ ꯅꯣꯡꯃꯇ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕꯅꯤ ꯅꯪꯒꯤꯗꯤ ꯃꯤꯆꯪꯁꯨ ꯌꯥꯝꯅ ꯂꯩ ꯑꯩꯒꯤꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯇꯦ ꯊꯣꯔꯛꯇꯦ ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯑꯩꯅ ꯌꯥꯝꯅꯁꯨ ꯀꯜꯂꯛꯆꯩ ꯑꯗꯨꯒ ꯑꯩ ꯌꯥꯔꯦ ꯇꯣꯛꯈ꯭ꯔꯣ ꯅꯈꯣꯏ ꯆꯪꯉꯛꯀꯅꯣ ꯁꯅꯥꯅ ꯅꯝꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ताꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥ ꯃꯥꯒꯤ ꯃꯪꯂꯥꯟꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯑꯁꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯁꯨ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯁꯥꯟꯅꯅꯤꯡꯉꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯁꯅꯥ ꯊꯥꯗꯣꯏꯅ ꯄꯤꯔꯛꯄ ꯁꯝ ꯑꯗꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯝ ꯑꯗꯨ ꯍꯥꯞꯂꯒ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯂꯥꯛꯏ ꯃꯤꯌꯥꯝꯗꯤ ꯄꯨꯟꯗꯨꯅ ꯌꯥꯝꯅ ꯅꯣꯛꯃꯤꯟꯅꯩ ꯃꯥꯗꯤ ꯃꯇꯣꯝꯇ ꯆꯠꯇꯨꯅ ꯂꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥ ꯅꯠꯇ꯭ꯔꯣ ꯁꯅꯥ ꯀꯩꯁꯨ ꯈꯨꯝꯗꯅ ꯅꯣꯟꯊꯔꯒ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯛꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯩꯅꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ ꯂꯣꯟꯅ ꯅꯨꯡꯁꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗ ꯀꯥꯟꯅꯗꯦ ꯑꯇꯣꯞꯄ ꯃꯣꯏꯅ ꯌꯦꯡꯂꯒꯦ ꯁꯅꯥ ꯃꯥꯒꯤ ꯑꯔꯣꯟꯕꯗꯨ ꯃꯤꯌꯥꯝꯅ ꯈꯪꯗꯣꯔꯛꯀꯅꯤ ꯄꯥꯈꯠꯇꯨꯅ ꯀꯅꯥ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯃꯔꯨꯞ ꯁꯦꯝꯗꯦ ꯃꯥꯗꯤ ꯃꯇꯣꯝꯇ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤ ꯃꯥꯅ ꯂꯩꯀꯣꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏ ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯆꯪꯂꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯥꯗꯣꯏꯗ ꯌꯥꯝꯅ ꯉꯥꯎꯖꯕꯤꯅꯤ ꯃꯥꯒꯤ ꯃꯁꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯅꯣꯛꯂꯒ ꯆꯪꯂꯛꯏ ꯁꯅꯥ ꯂꯥꯛꯑꯣ ꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯤꯒ ꯈꯪꯅꯔꯨ ꯂꯥꯛꯑꯣ ꯁꯅꯥ ꯊꯥꯗꯣꯏꯒꯤ ꯐꯖꯕ ꯑꯗꯨꯗ ꯃꯥꯁꯨ ꯀꯜꯂꯛꯂꯨꯔꯦ ꯃꯥꯁꯨ ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯊꯑꯣꯏꯕꯤꯔꯛꯇꯕ ꯑꯗꯨꯗ ꯃꯥꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯈꯨꯝꯂꯝꯗꯅ ꯃꯥꯅ ꯊꯣꯛꯄ ꯅꯥꯊꯩꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯣꯝꯇ ꯂꯩꯀꯣꯜꯂꯣꯝꯗꯒꯤ ꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯍꯥꯟꯗꯒꯤꯅꯤ ꯃꯤꯅ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯌꯥꯝꯅ ꯄꯣꯡꯈ꯭ꯔꯦ ꯃꯁꯛ ꯀꯌꯥꯝ ꯐꯖꯕꯅꯣꯕ ꯑꯋꯣꯏꯕ ꯃꯃꯤꯡꯗꯨ ꯐꯥꯎꯕꯗꯤ ꯊꯥꯗꯣꯏꯗꯒꯤ ꯈꯪꯂꯤ ꯑꯗꯣ ꯌꯥꯝꯅ ꯄꯣꯡꯃꯟꯈ꯭ꯔꯦ ꯃꯥꯁꯦ ꯅꯩꯔꯁꯤꯔꯥ ꯅꯩꯔꯁꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥꯅ ꯆꯠꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯆꯠꯂꯒ ꯊꯦꯡꯒꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯅꯥꯗꯨ ꯂꯩꯃꯥꯏꯗ ꯇꯨꯈꯤꯔꯝꯃꯤ ꯃꯥꯒꯤ ꯑꯍꯥꯞꯄ ꯃꯁꯝ ꯑꯗꯨ ꯀꯦꯜꯂꯛꯂꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ ꯃꯤꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ ꯌꯦꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯁꯦ ꯃꯁꯝ ꯑꯝꯇ ꯌꯥꯎꯗꯤꯌꯦ ꯅꯍꯥꯟꯈꯩ ꯍꯥꯞꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯌꯥꯝ ꯑꯗꯨ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯅꯣꯛꯁꯤꯜꯂꯛꯏ ꯇꯥꯂꯛ ꯑꯗꯨꯗ ꯊꯥꯗꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯃꯤꯕꯨ ꯁꯝ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯀꯔꯤ ꯅꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯒꯦ ꯅꯈꯣꯏꯗ ꯊꯣꯛꯂꯒꯗꯤ ꯃꯁꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯤꯔꯦ ꯃꯁꯝ ꯁꯣꯝꯇ ꯌꯥꯎꯗꯦ ꯀꯤꯕꯨ ꯀꯤꯔꯦ ꯍꯅꯨꯕꯤꯗꯨ ꯃꯥꯟꯁꯤꯜꯂꯛꯑꯦ ꯅꯨꯄꯤ ꯑꯃꯅ ꯁꯝ ꯍꯥꯞꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯒꯤ ꯌꯥꯎꯗꯕ ꯁꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯎ ꯌꯥꯗ꯭ꯔꯣ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯤ ꯅꯣꯛꯄꯗ ꯄꯨꯛꯂꯤꯒ ꯇꯤꯡꯂꯦ ꯍꯥꯏꯕ ꯁꯅꯥ ꯏꯀꯥꯏꯃꯟꯗꯨꯅ ꯀꯞꯊꯣꯔꯛꯂꯦ ꯊꯥꯗꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯔꯦ ꯅꯈꯣꯏ ꯂꯣꯏꯅ ꯇꯣꯛꯑꯣ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤꯗ ꯅꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯌꯣ ꯅꯈꯣꯏꯁꯨ ꯃꯥꯒꯨꯝꯅ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯁꯤꯕꯨ ꯃꯥꯒꯤ ꯃꯔꯥꯜꯂꯣ ꯍꯥ
ꯑꯣ ꯈꯪꯗꯦ ꯈꯪꯗꯦ ꯏꯔꯥꯜ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯛꯅꯔꯦ ꯋꯥ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯏ ꯗꯥꯁꯥ ꯑꯩꯅꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯅꯣꯛꯄꯗ ꯈꯗꯥꯡꯁꯦ ꯇꯦꯛꯄ ꯇꯥꯔꯦ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯁꯅꯥ ꯏꯀꯥꯏꯃꯟꯕꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯍꯥꯞꯄ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯤꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕ ꯑꯣꯏꯕꯅ ꯃꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯂꯣꯏꯅꯕꯤꯔꯝꯃꯤ ꯈꯔ ꯑꯃꯅ ꯃꯁꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯠꯇ ꯍꯥꯎꯊꯤꯗ ꯂꯪꯊꯣꯛꯄꯤꯔꯝꯃꯤ ꯈꯔ ꯑꯃꯅ ꯄꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯁꯤꯒꯨꯝꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯊꯧꯑꯣꯡ ꯑꯗꯨ ꯎꯍꯧꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯆꯦꯜꯂꯛꯏ ꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯇ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯗꯕ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯦ ꯏꯁ꯭ꯋꯔ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕꯅꯣ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯣꯏꯔꯒ ꯏꯆꯤꯜ ꯏꯅꯥꯎꯕꯨꯁꯨ ꯂꯥꯞꯊꯣꯛꯅꯍꯜꯂꯦ ꯀꯥꯏꯅꯍꯜꯂꯦ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯏꯀꯥꯏ ꯈꯥꯡꯗꯨꯅ ꯍꯤꯡꯈꯤꯗꯣꯏꯅꯣ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯕꯤꯕꯁꯨ ꯅꯠꯇꯦ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯔꯛꯇ꯭ꯔꯦ ꯇꯥꯂꯛ ꯑꯗꯨꯗ ꯊꯥꯗꯣꯏ ꯆꯤꯜꯂꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯁꯅꯥ ꯁꯅꯥ ꯊꯣꯡ ꯍꯥꯡꯉꯣ ꯁꯅꯥꯁꯨ ꯊꯥꯗꯣꯏꯕꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯩ ꯌꯥꯝꯅ ꯐꯖꯩ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯀꯜꯂꯛꯄꯗꯒꯤ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯑꯑꯣꯟꯕ ꯑꯃꯒꯤ ꯃꯁꯛꯇꯨ ꯂꯧꯔꯛꯂꯕꯅꯤꯅ ꯅꯛꯁꯤꯟꯅꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯃꯍꯥꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯑꯩ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯒꯦ ꯅꯈꯣꯏ ꯀꯅꯥꯁꯨ ꯆꯪꯉꯛꯀꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯁꯥꯁꯤꯟꯅꯕ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯦ ꯁꯅꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯈꯟꯅꯁꯦ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯟꯅꯕ ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯩꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯀꯅꯥꯅꯁꯨ ꯈꯪꯂꯨꯏ ꯈꯪꯂꯕꯁꯨ ꯎꯁꯤꯟꯅꯔꯣꯏ ꯑꯩꯅ ꯐꯥꯎꯔꯤꯕ ꯏꯀꯥꯏꯕꯁꯦ ꯅꯈꯣꯏꯗꯗꯤ ꯊꯣꯛꯇꯕ ꯑꯣꯏꯌꯨ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯨꯏ ꯀꯩꯅꯣ ꯁꯅꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯗꯨꯝꯅ ꯈꯟꯖꯤꯟꯒꯅꯣꯕ ꯅꯪꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯌꯥꯔꯦ ꯅꯨꯡꯁꯤꯕ ꯁꯥꯔꯅꯨ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯁꯝ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯔꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯇꯤꯟꯅꯅꯤꯡꯂꯣꯏ ꯅꯪꯒꯤ ꯁꯝ ꯑꯗꯨꯅ ꯈꯛꯇꯅꯦ ꯅꯪꯒꯤ ꯁꯝꯗꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯃꯤꯌꯥꯝꯅ ꯅꯣꯛꯅꯔꯝꯒꯗꯕꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯃꯤꯌꯥꯝꯒ ꯈꯦꯠꯅꯩ ꯍꯥꯏꯗꯨꯅ ꯂꯣꯏꯅꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯦ ꯌꯥꯔꯦ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯈ꯭ꯔꯣ ꯊꯥꯗꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯣ ꯁꯅꯥ ꯑꯃꯨꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯦ ꯍꯧꯖꯤꯟꯈꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯅꯪꯂꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯂꯛꯈꯤꯒꯅꯤ ꯃꯁꯤꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯄꯥꯝꯗ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯁꯅꯥ ꯀꯞꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯩꯈꯨ ꯑꯃ ꯀꯥꯔꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯃꯩꯈꯨ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯐꯠꯇꯕꯤꯅꯤ ꯍꯥꯏꯕ ꯁꯅꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯥꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯩ ꯈꯪꯕ ꯈꯪꯗꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯁꯝꯗꯣ ꯁꯪꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯍꯧꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯦ ꯅꯪꯒꯤ ꯀꯣꯛꯇ ꯈꯔ ꯍꯩꯖꯤꯜꯂꯨ ꯁꯅꯥ ꯍꯥꯟꯅ ꯋꯥꯈꯜ ꯇꯧꯏ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯍꯦꯛꯇ ꯏꯜꯂꯗ꯭ꯔꯅꯦ ꯑꯃꯨꯛ ꯃꯁꯤꯅ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯒꯅꯤꯀꯣ ꯍꯤꯡꯆꯥꯕꯤ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯗꯦ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃ ꯇꯥꯛꯎ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯃꯁꯥꯒꯤ ꯃꯁꯝꯗ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯖꯤꯜꯂꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯁꯝ ꯑꯗꯨ ꯁꯥꯡꯂꯛꯂꯦ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯁꯨ ꯑꯆꯨꯝꯕꯅꯤ ꯈꯜꯂꯗꯨꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯅ ꯍꯤꯗꯥꯛ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯩꯊꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯁꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯂꯛꯂꯦ ꯌꯥꯝꯅꯁꯨ ꯐꯖꯩ ꯃꯥꯒꯤ ꯀꯥꯒꯤ ꯑꯄꯥꯛꯄ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯁꯝꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯁꯝꯗꯣ ꯍꯤꯡꯆꯥꯕꯤ ꯅꯪꯒꯤ ꯃꯤꯠꯇ꯭ꯔꯪꯗꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯂꯦ ꯑꯩꯒꯤ ꯁꯝꯁꯦ ꯁꯥꯡꯂꯦ ꯑꯗꯨꯒ ꯁꯛꯁꯨ ꯌꯥꯝꯅ ꯐꯖꯍꯜꯂꯤ ꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯑꯩꯅ ꯄꯤꯒꯅꯤ ꯁꯅꯥ ꯄꯥꯝꯕ꯭ꯔꯥ ꯁꯦꯜ ꯄꯥꯝꯕ꯭ꯔꯥ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯩꯅ ꯄꯥꯝꯕ ꯑꯃꯈꯛꯇꯤ ꯂꯩ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯃꯤꯠꯇ꯭ꯔꯪ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯨꯞꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯕ ꯃꯁꯤ ꯈꯛꯇꯅꯤ ꯋꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ
ꯄꯨꯡꯄꯨꯟ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥꯎꯈꯥꯏꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯔꯦ꯫ ꯁꯝ ꯑꯗꯨ ꯀꯟꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯤ? ꯍꯥ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯗꯨ ꯑꯣꯜꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥ ꯌꯥꯝꯅ ꯉꯛꯏ꯫ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯥꯅ ꯃꯃꯥꯡꯉꯩ ꯁꯝ ꯍꯧꯅꯕ ꯀꯧꯈꯤꯕ ꯃꯥꯏꯕꯤ ꯍꯤꯡꯆꯥꯕꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯍꯥꯏꯌꯨ, ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯣꯠꯂꯤꯕꯅꯣ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯎꯅ, ꯑꯩꯅ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯌꯥꯝꯅ ꯌꯥꯎꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕꯅꯤ꯫ ꯑꯃꯗꯤ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯁꯝ ꯑꯗꯣ ꯍꯧꯔꯝꯕ ꯌꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯝꯒꯤ ꯂꯥꯡꯇ ꯊꯨꯔꯦꯗꯅ꯫ ꯍꯤꯡꯆꯥꯕꯤ, ꯑꯩ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯁꯝꯕꯨ ꯍꯧꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯗ ꯅꯤꯡꯕ ꯀꯥꯏꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩꯅ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯝ ꯊꯃꯣꯏ ꯀꯥꯏꯈꯤ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯣꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯅꯪꯅ ꯊꯨꯒꯥꯏꯕꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯤꯇ꯭ꯔꯪ ꯑꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯃꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯦꯜ ꯑꯃꯠꯇ ꯄꯤꯈꯤꯗꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯅ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯗꯣ ꯍꯟꯖꯤꯜꯂꯛꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯂꯦ꯫ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯦ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜ ꯇꯥꯍꯧꯗꯕꯅꯤ꯫ ꯑꯩ ꯋꯥꯈꯜ ꯃꯥꯡꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯩ ꯁꯦꯜ ꯀꯌꯥꯅꯣ ꯈꯨꯗꯛꯇ ꯅꯪꯒꯤꯗꯃꯛꯇ ꯄꯤꯒꯦ꯫ ꯁꯦꯜ ꯈꯛꯇꯅ ꯑꯩꯕꯨ ꯍꯔꯥꯎꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯁꯦꯜꯒꯤ ꯃꯇꯝ ꯍꯦꯜꯂꯤ꯫ ꯅꯪꯅ ꯈꯜꯂꯤꯕ ꯍꯥꯏꯕꯕꯨ ꯅꯪꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ꯫ ꯅꯪꯅ ꯌꯥꯊꯪ ꯇꯧꯔꯕꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯐꯥꯎꯕ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯍꯤꯡꯆꯥꯕꯤ, ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯃꯥꯒꯤ ꯃꯔꯥꯜꯁꯨ ꯑꯩꯈꯣꯏ ꯌꯥꯖꯔꯤ꯫ ꯃꯥꯁꯨ ꯃꯤꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯌꯦꯡꯕꯤꯗꯨꯅ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯤꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯝꯊꯤꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯔꯣꯏꯌꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨꯗ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯄꯤꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯄꯥꯝꯕ ꯑꯃꯗꯤ ꯅꯈꯣꯏꯅ ꯄꯤꯕ ꯇꯥꯏ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯁꯅꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯈꯤꯒꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯊꯥꯗꯣꯏ ꯄꯥꯈꯠꯅ, ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ ꯍꯥꯏꯕꯤꯌꯨ, ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯁꯝꯗꯨ ꯈꯛꯇꯅꯤ꯫ ꯑꯇꯩ ꯀꯔꯤ ꯑꯃꯠꯇ ꯑꯩ ꯄꯥꯝꯕ ꯂꯩꯇꯦ꯫ ꯈꯜꯂꯨ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯪꯁꯨ ꯃꯥꯒꯨꯝꯅ ꯍꯤꯡꯅꯤꯡꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯄꯥꯝꯕ꯭ꯔꯥ? ꯊꯥꯗꯣꯏ ꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯗꯤ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ, ꯍꯤꯡꯆꯥꯕꯤ, ꯐꯔꯦ, ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯌꯥꯔꯒꯦ꯫ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯂꯧꯔꯕꯗꯤ, ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯀꯟꯕꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯂꯧꯖꯔꯣ, ꯑꯗꯨꯒ ꯄꯨꯈ꯭ꯔꯣ꯫ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨꯗ ꯁꯅꯥꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ, ꯅꯠꯇꯦ ꯊꯥꯗꯣꯏ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯗꯤ ꯀꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯄꯥꯕꯨꯡꯅꯁꯨ ꯃꯤꯔꯥꯏꯔꯕꯅꯤ꯫ ꯅꯪꯗꯤ ꯃꯔꯨꯞꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯏꯃꯥꯅꯁꯨ ꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯉꯥꯜ ꯄꯨꯔꯛꯄ ꯑꯣꯏꯌꯨ꯫ ꯑꯩꯒꯤꯗꯃꯛꯇ ꯅꯪꯒꯤ ꯐꯖꯕ ꯁꯝꯁꯦ ꯃꯥꯡꯍꯟꯒꯅꯨ꯫ ꯃꯁꯤ ꯃꯥꯡꯍꯜꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯡꯒꯅꯤꯌꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯝ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯀꯛꯂꯕꯁꯨ ꯍꯧꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯍꯜꯂꯛꯂꯔꯣꯏ꯫ ꯅꯪꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ꯫ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯕꯨ ꯑꯩꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯅꯒꯅꯤ꯫ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯁꯝꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤ ꯂꯥꯞꯊꯣꯛꯅꯕ, ꯀꯥꯏꯅꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯁꯅꯥ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯅꯪꯕꯨ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯨꯔꯤ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯏꯀꯥꯏꯖꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯁꯦ, ꯀꯞꯀꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯂꯥꯟꯅ ꯂꯧꯗꯦ꯫ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯅ ꯁꯝ ꯑꯗꯨ ꯄꯨꯈ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯥ ꯑꯃ ꯄꯤꯕꯤꯔꯝꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ, ꯑꯩꯒꯤ ꯁꯝꯁꯦ ꯂꯧꯊꯣꯛꯄꯤꯔꯣ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ, ꯑꯩ ꯅꯪꯒꯤ ꯁꯝꯁꯦ ꯂꯧꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯁꯅꯥꯒꯤꯁꯨ ꯑꯍꯣꯡꯕ ꯄꯨꯟꯁꯤ ꯑꯃ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯅꯪꯅ ꯑꯅꯧꯕ ꯑꯣꯏꯅ ꯍꯧꯔꯛꯄ ꯁꯝ ꯑꯗꯨꯗ ꯃꯥꯒꯤꯁꯨ ꯍꯧꯔꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯂꯥꯛꯄ ꯑꯣꯏꯖꯔꯣ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯋꯥꯁꯤ ꯈꯛꯇ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯁꯨ ꯇꯥꯂꯛ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯎꯕꯗ ꯉꯛꯏ꯫ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯄꯥꯕꯨꯡ, ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯁꯝ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯨꯡꯁꯤꯗ꯭ꯔꯕꯔꯥ? ꯁꯝ ꯌꯥꯎꯗꯕꯅ ꯐꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ
icha amata udabana phabra sanabu karigi inthokpiribano mana awa macha kaya ama khanglibase nakhoi ani na khangbijiba karigino ngasi aigi samse hingchabi aduda pithoklamjabadi hingchabi aduna sanabu puduna chatlamlagadabani amok hanasu uba phanglamlaroi khaba amadi sana don yengne sana sidalaw sana adum leptuna lairami khaba sanagi manakta changsinduna ipagi bema nang ipabu yamna waraurabro ipa yamna lankre ichabu naitom kayarak tahaluri lebak asigi khallingaida miyamgi khallingaida ichagi apambudi pabungna hangba ngamhauti sidagidi ipana amuk hanna nangbu wahallaroi ichagi apambuda tawhallagani phajaba haibase maru oiramdri I mari haibasina maru oiramni mase ipa ngasida khangi sanaton su janglaktuna sana ima nangina phamda yamna lankre mama amo oiraga macha anibu chap manana nungsiba ngamludri aisu nupine haibase kauthokluri ngasidagidi imana nakhoi anibu amata oi chap manana nungsiragi nakhoi anigi marakta ahenba amata thiraroi pabo ima nacha migi minokta yamna wari aina oiriba phibamase aina oiningduna oibanati nachagi laibakta tambiramlaba khudolamani aibu nacha ama oina nungsibi bangamloidaba oiragadi aibu mafam amada thambiru aisu miyoibani thamoi pali atupa miyoy singna mama mapana machabu nungsijabado urag nachagi thamoi ase puba ngamje thadoina sana ngasidagidi amohana awaba wakhal khalagumse imasu pabungsu lale hainaridana lemhoriba punsi marel kharase aikhoi ani nungai thokna penthokna hinglase aduga wafam amana hingchabi aduna hairambado nangbu kawrabra aikhoi anigi punsida ahongba lakani hairambado ngasidagidi waragumse aikhoi anigi samse sangbo oina ngairase hayingdagidi aikhoi animak mahi tampham sangda chase aduga ihai ising ningthina haidokse mine hek yengbada aikhoigi lebak asigi Rajkumari ani dudi lairik onthokna haikreda haibado haina hanse sanana adudi thadoi aidi mahi tampham sangi miyoi singdo yamna talli chatningji moina noknabado madu ubada ai thawai yam nungaiti pukning su yamna sonthai ngasidagidi kaisu khalurano aisu nanga chap manarasidi makhoina ga doba ngamdoino muknaba taredana aikhoi ani se lebak asigi Rajkumari moina panglokta noknaba yaba nate mathangi numittadi makhoi ani mahi tampham sangda chatlami miyamado makhoi ani ubada noksilaklami nupa ama mamangda chongsilaktuna laknarei nachin nanaw animak naru koklidana phajare masak sumanei phibam sumanarидana thadoina aikhoina phibam manaba manadaba nangi karina tholege aikoi ani se sam yaugere yaurira miga mimanagera mimanaroira Rajkumari ni khangaba hoine adubudi khangine sum haibanida aisu senjau paiba nupa amagi machani nangna senjau paigera pairoira darkar tade aikhogi pabungda lebak asigi ningthawni nangi imung manung adudi khudak asida aina yumda paw ama hek pibaga muthathan basungami hat basungami nangi leiriba sel sing adudi aigi firol phurit phawba leiba konaroi nupa du yamna sauninglammi adubu kari su khumba ngamludre maramdi makhoi ani di Rajkumari ni aduga madi senjau paiba misak amagi machani haijabatani ningthaw amana tawba ngamloidaba kaisu leite nupa du sauna phingna chatkre sana thadoina ngak senbana mahakpu lamjingbana mahak awaba kari su thoidokna laikhidre khajik khajik tagi mahai tamba su loisilagre chahi ani ki matungdadi makhoi ani do masam adu yamna sangli amadi laisabi su mapung phare ningthaw amadi maharani ani so macha ani na ningjaba aduda haraujaba aduda pukning thogat piri nongmagi numit amada machi manaw ani do laikhol aduda punna lakminarami thadoi matamse haukiba khanghaude ko khanghaude asumna onba lakani haibasu thajarudi angakpani miyoibagi punsi nangse aigi chene haibada yamna chawthokjai ngasi aina oiriba onba saktamase nangi na tengdagini nang naigi damakta suk yamna khanbiraga aina karigi nangse lala khalamlibuno khangde aise apangbi haibadu oiruri aisu matam amadadi ima pabunggi minungsi aduda nangbu kauthoklami adubu nangna kayagi matik awaba khanglamgani haibado ai khallude khanglakpa matamdadi ai yamna thamoi kaiki aigi su aranba kaya ama leiribani ichilinawbu aina thawoidana khalluba aisu nangi nafamda yamna maithiri adubu hojikti kautokpagi matam adu yauri miyoiba haibase soidaba landaba kanasu leibanati magi matam adu yoruklaba matamdada wakhal tani
ꯇꯥꯅ ꯇꯥꯁꯤꯟꯅꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨ ꯅꯠꯇꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯦꯅꯤ ꯑꯩꯁꯨ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯤꯕꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯒꯨꯝꯁꯤꯀꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯈꯤ ꯂꯩꯕꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯆꯥ ꯑꯅꯤꯃꯛ ꯄꯨꯗꯨꯅ ꯈꯨꯜ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯅꯩ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯑꯃꯗꯤ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ